50 by 50 मतलब कि 50 by 20 ने 50 पागा 50 सांगा 20 पाक है तारे को अदुमाइना लई अदुगी एस्टिमेटेड कॉस्ट से संगियो है तारे को हजिक लई गम अमरी लोर पाइ तारे कुसुमा लो याव कांदा 5.5 लाख सुमाइ संगबा युमने महक खखले यिंगसि काना कमाइ तौबन हा पुनेंग से अखिरंग थापतोक न म्या दु सरपनि को अदु से साउदु दम सावे महक खखला गना मै साउनी म्या नि अखै के तौगदि ai फजना इंगजा के मंग को लाइव से शेयर बिरो मै सिनाव सिन को ina sigi se koi JD-F1 gi man khara sabani ado stair yaure pull up sida 5.5 maina 5.5 lakhs maina sai ado sigi ceiling ji man na hona re nei amuk sanga yang da ceiling ji hai ceiling gypsum gi ceiling ne de sin abazan tha bani ko ado stair ji sa stair ji yaure stair ji yor ki stair dum oideni भजन साहब ने मतलब का के मतलब का लगे कोई की हाउस सुबह मिस्ट्री ने लांग बने का खैर एक्सक्यूज तो बिरो दबो यंग हंजर के मैं अंदर कमाई तो गे है लाइव से भी इंग्लिश नॉसिंग लाइव से स्टेयर मतलब तो सेमिरो मोसे से कि आयरन की स्टेयर होरे दुगा कोई की सीमेंट फाइबर बोर्ड चाइना हो अदु दिना को मतलब से कमाई तो गे से सावे मैम एस्टिमेटेड कॉस्ट से क्या लाई नो हाबो तो ना 5.5 लाख मैंने सिबोक तो कंप्लीट साब सुमाय ले लेबको लगे किसी कन सौरी लोइदौ दि खर वाले हाय तारे को आम ने कंप्लीट चले सिने स्टेयर ने सगिदा सुमाय ले रे दा योट से याम फजने केयर लहौ दगदि सारे बकुगी मिस्ट्री सिंग दना फजन सादगदि अमु बेरा खर काय को दुगिदि हजि हारे बसे क्वालिटी फजन लेना मोंग दा सारे ने मैं अंतंग येंग से रेलिंग से फजब से गजे ठीक फजब सोंदो जम फजब हम क्यों रे भाई ता हम ना उरी पोक ने हम थाई से ओके फाइबर बोर्ड सीमेंट फाइबर बोर्ड से ठीक है से आइडेम नो दा आइडेम गिदा वॉल दे आइडेम तो है दो डबल साइड खारे न फेन फजब ने को सिगी डबल साइड में खा से ओनली सिंगल साइड खाइना डबल साइड खा दा दे यो चम तो उरोय को आरसीसी सा माला ने द सी लोक्सनरी फजना याम चाइदी याम द एस्टिमेट तु मतुंग पुलप सा मतुंग द कोइ हाफे देंग जरक केन तवने कमाइन कइ दोगे हाबे दम देंग जरक केन अदो मी से व्यूअर से काइन याम दे बाथरूम याव कनि से को अदो बाथरूम याव कनि नो का अहुम थोए का मे या सुगन का मे कने का मे होम तो कने का तौली जरनी सेट हो जरे है यागो अखोई की JD-F1 कंस्ट्रक्शन की एमजे कैसे नतेबा अखोई पैसा हाइदी मी खुसुमन जे हजिक तौनरी से ऑलमोस्ट 10 लाख ताव मतम द 20 लाख दे 15 लाख साइजन बने बको अदा अखोई दे एम केम नते जस्ट अखोई मसाक से इम फैमिली जी के यानर कांद मसाक से लेमिनर कांद कमाई तौरगा अखोई ख्वाइदगी फजबा ख्वाइदगी अफोर्डेबल होइबा अदो ख्वाइदगी कोम हाइ तारे युम्बुदा अदुगुम्बा डिजाइन जे अखोई तानरा कांद युमजे सामिननबनेबा अदुगा अखोई कंस्ट्रक्शन जे अखोई ऑलमोस्ट अखोई टारगेट तौरीजे अखोई युम याम साबा हंतक सही योइना युम स्वाम साबा अदि 50 नत्रगन 100 साबा टारगेट नेबा इदा अखोई पैसा की कमीशन की पाप सुंगै लेते जस्ट मिस्ट्री सिंगी मागी सुरिबा रेट ख्वाइदगी पिकपा रेट हाइ तारे अमाउंट दो अदुम म्यामना ला हंगबियोबा अदि अखोई स्वाइना फ्लोर की काइरंग बजे सिदैदा लौनरिबा रेट से मयाम के लोय येंग रेट ता अखोइना साबा हाइ तारे अदो अखोई सिगी मखागी फ्लोरिंग तौबजे अनंबना मयामना तौनरिजे सुमना कैराक सारकांदा अखोई यामना पिकपा योट हाइ तारे नाउ वायरल चखिबदो अदुमबा योटसिना तौरकांदा कैराक सारकांदा काइरंगनेबको अदा अखोई सिदा काइरंगी योटसे अखोई 3 गा 1 हाफ कना फैरकांदा 1 हाफ 2 हाफ 3 गा 1 हाफ जे अमतक उचिने सिजे ओ सिगिसे सावने देका सियो सिना हाइ फैरनेबको अदुगा सिगिदा सिदागी खितंग सांग पिखब हाइ तारे ने को 1 हाफ का 2 हाफ का जिना मु स्वाइना फैयुनेबा 2/2 दा लोइ म काइरंग बनेबको अदुना कैराक सिना मु अखोई फिट तरु खुदिंगे कैराक से हापनेबा अदुना अखोई सिजे टाइल सारसु याएबा सिसन केमता मकोन थोक्तेबा मयामना देहागन सि दुंग दुंग लाउबा खोटबा तौदो अखोई सिदादी फिट तरु खुदिंगे दुम हापेबा अदुना अदुना सिगी 48/20 लेंग्रेट ओइबा सिगी युमजि म सा मतमदा अखोइना चंगी से अखोई कनो चंगी मसाक दा 4.7 नो चंगी
ꯑꯗꯨꯒ ꯈꯨꯠꯁꯨꯃꯟꯗ ꯑꯩꯈꯣꯏꯒꯤ 75 ꯑꯃꯨꯛ ꯇꯥꯏꯕ ꯈꯨꯠꯁꯨꯃꯟꯗ ꯁꯤꯒꯤ ꯄꯨꯂꯞ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯕꯗ ꯔꯨꯐꯤꯡ ꯌꯥꯎꯔꯦ ꯋꯥꯜ ꯌꯥꯎꯔꯦ ꯑꯗꯩꯗꯤ ꯕꯥꯠꯔꯨꯝ ꯇꯣꯏꯂꯦꯠ ꯂꯣꯏꯅꯃꯛ ꯐꯤꯛꯁ ꯇꯧꯔꯦ ꯑꯗꯣ ꯔꯦꯂꯤꯡ ꯌꯥꯎꯔꯦ ꯁꯤ ꯔꯦꯂꯤꯡꯁꯦ ꯎꯠꯂꯨꯅꯤ ꯁꯤ ꯔꯦꯂꯤꯡ ꯎꯠꯂꯦ ꯁꯥꯡꯅ ꯎꯠꯂꯦ ꯌꯥꯝ ꯁꯥꯡꯕꯅꯦ ꯌꯥꯝ ꯃꯃꯥꯡꯐꯥꯎ ꯂꯩꯔꯤꯅꯦꯀꯣ ꯁꯤ ꯄꯨꯂꯞ ꯈꯥꯗꯣꯏꯅꯦꯕꯀꯣ ꯈꯥꯔꯤꯅꯤ ꯑꯗꯣ ꯁꯤ ꯌꯥꯎꯔꯦ ꯑꯗꯩ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯕ ꯀꯥꯟꯗ ꯁꯤꯒꯤ ꯆꯪꯉꯤꯁꯦ 5.5 ꯈꯛꯇꯅꯦꯕ ꯆꯪꯉꯤꯁꯦ ꯑꯗꯣ 5.5 ꯁꯦ ꯌꯥꯝ ꯖꯦꯟꯅꯤꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯟꯁꯤꯌꯔꯂꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯂꯩꯔꯦ ꯌꯨꯝꯕꯨꯒ ꯇꯧꯃꯤꯟꯅꯔ ꯁꯥꯕꯅꯦꯕ ꯑꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯈꯨꯠꯁꯨꯃꯟꯗ ꯑꯣꯡꯂꯤ ꯇꯥꯔꯤꯁꯦ ꯀꯩꯁꯨ 60 ꯑꯗꯥꯏꯗ ꯂꯣꯏꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯄꯥꯊꯣꯛꯎꯔꯒꯗꯤ ꯑꯗꯨꯅꯦꯕ ꯁꯤꯒꯤ ꯁꯦꯝ ꯁꯤꯒꯤ ꯁꯥꯔꯤꯕ ꯌꯨꯝꯁꯦ ꯑꯇꯣꯞꯄ ꯑꯝꯗ ꯑꯩꯈꯣꯏꯅ ꯍꯪꯅꯕ ꯃꯇꯝꯗ ꯑꯗꯨꯝ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯈꯪꯗꯕ ꯁꯥꯔ ꯍꯪꯕ ꯃꯇꯝꯗ ꯁꯤꯁꯦ ꯑꯗꯨം 8-9 ꯂꯥꯛ ꯆꯪꯉꯦꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯁꯦ 5.5ꯇ ꯁꯥꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗ ꯁꯤꯗ ꯊꯣꯡꯅꯥꯎ ꯂꯣꯏ ꯍꯥꯞꯄꯝꯗꯣꯏꯅꯦꯕ ꯑꯗꯨꯒ ꯊꯣꯡ ꯍꯥꯞꯄꯝꯃꯅꯤ ꯑꯗꯨ ꯊꯣꯡꯁꯤꯕꯨꯗꯤ ꯁꯤꯒꯤꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯍꯥꯞꯄꯝꯃꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯨꯝꯕꯨ ꯑꯃꯒꯤ ꯄꯦꯟꯅꯕ ꯍꯥꯏꯇꯥꯔꯦ ꯌꯨꯝꯁꯤꯗꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯊꯛꯁꯦ ꯁꯤ ꯃꯊꯛꯁꯤꯗ ꯑꯃꯨꯛ 1000 ꯂꯤꯇꯔꯒꯤ ꯁꯤꯟꯇꯦꯛꯁ ꯍꯥꯞꯅꯕ ꯑꯩꯈꯣꯏ ꯁꯤꯗꯩꯅ ꯑꯃꯨꯛ ꯂꯣꯏ ꯐ꯭रेमिंग ꯇꯧꯔꯝꯒꯤꯅꯦꯕ ꯑꯗꯨ ꯕꯣꯠ ꯇꯧꯔꯀꯥꯟꯗ ꯁꯤꯗ ꯌꯥꯎꯔꯣꯏꯗꯣꯏꯁꯦ ꯑꯣꯡꯂꯤ ꯁꯤꯂꯤꯡ ꯌꯥꯎꯔꯣꯏ ꯑꯇꯩꯗꯤ ꯀꯝꯄ꯭ꯂꯤꯠ ꯃꯈꯥ ꯁꯤꯂꯤꯡꯁꯨ ꯌꯥꯎꯋꯦ ꯃꯈꯥꯗꯤ ꯌꯥꯎꯋꯦ ꯑꯗꯨꯗꯤ ꯃꯣꯏ ꯇꯣꯉꯥꯟꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯕꯨꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯑꯣꯏꯅ ꯁꯤꯂꯤꯡꯒꯤ ꯄꯥꯝꯕꯤꯔꯁꯨ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯔꯛꯄ ꯌꯥꯅꯤꯀꯣ ꯌꯥꯏꯌꯦ ꯇꯥꯟꯅꯁꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯅꯤ ꯌꯨꯝꯕꯨꯒ ꯄꯨꯜꯂꯒ ꯁꯥꯃꯤꯟꯅꯕꯅꯤ ꯑꯩꯈꯣꯏꯅ ꯄꯦꯀꯦꯖ ꯑꯣꯏꯅ ꯂꯧꯔ ꯁꯥꯕ ꯈꯣꯠꯄ ꯀꯩꯝ ꯇꯧꯗꯦ ꯌꯨꯝꯕꯨ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯣꯠ ꯂꯩꯃꯤꯟꯅꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯁꯥꯕ ꯑꯗꯣ ꯃꯤꯁꯇ꯭ꯔꯤꯁꯤꯡꯒꯤ ꯑꯋꯥꯃꯟ ꯈꯔ ꯍꯥꯏꯗꯣꯛꯄ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇꯥꯔꯒꯦꯠꯅ ꯃꯣꯔ ꯗꯦꯟ ꯍꯟꯗꯛ ꯆꯍꯤꯁꯤꯗ 50 to 60 ꯍꯥꯎꯁꯦꯁ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯔꯒꯦꯠ ꯑꯣꯏ ꯑꯗꯨꯝ ꯌꯦꯡꯉꯣꯕ ꯁ꯭ꯇꯤꯌꯔꯒꯤ ꯈꯣꯠꯀꯤꯁꯨ ꯑꯗꯨꯝ ꯁ꯭ꯇꯤꯌꯔ ꯌꯥꯝ ꯐꯖꯔꯦ ꯄꯤꯛꯑꯒ ꯌꯥꯝ ꯊꯤꯟ ꯀ꯭ꯌꯨꯠ ꯑꯣꯏ ꯀꯃꯦꯟꯁꯨ ꯎꯗ꯭ꯔꯦ ꯔꯨꯝꯁꯨ ꯀꯩꯅꯣꯅꯦ ꯃꯔꯤꯅꯦ ꯔꯨꯝ 4 ꯊꯣꯛꯑꯦꯀꯣ ꯕꯥꯠꯔꯨꯝ ꯑꯃ ꯌꯥꯎꯔꯦ ꯄꯥꯔꯇꯤꯁꯟ ꯃꯉꯥꯅꯦꯕ ꯍꯣꯏ ꯄꯥꯔꯇꯤꯁꯟ ꯁꯤꯁꯦ ꯑꯩꯈꯣꯏ 10/18 ꯍꯥꯏꯇꯥꯔꯦ 10/18ꯒꯤ ꯔꯨꯝ ꯑꯃꯃꯝ ꯍꯥꯏꯇꯥꯔꯦ ꯍꯣꯁꯇꯦꯜ ꯇꯧꯅꯕꯅꯤ ꯁꯥꯇ꯭ꯔ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯈꯣꯏ ꯃꯤꯁꯇ꯭ꯔꯤꯁꯤꯡꯁꯦ ꯑꯗꯨꯝ ꯃꯈꯨꯠ ꯅꯥꯟꯕꯅꯦ ꯑꯗꯨꯝ ꯁꯧꯏ ꯑꯗꯨꯝ ꯕꯣꯠꯀ ꯈꯥꯕ ꯈꯣꯠꯄꯗ ꯐꯖꯅ ꯀꯩꯝꯇ ꯑꯩꯈꯣꯏ ꯑꯀꯥꯕ ꯈꯣꯠꯄ ꯑꯗꯩꯗꯤ ꯁꯣꯏꯕ ꯑꯗꯩ ꯐꯤꯕꯥꯟ ꯃꯥꯟꯅꯗꯕ ꯀꯩꯁꯨ ꯂꯩꯇꯕꯅꯦ ꯆꯞ ꯃꯥꯟꯅꯕ ꯑꯁꯤꯕꯨꯗꯤ ꯀꯩꯅꯣꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯁꯥꯔ ꯀꯥꯈꯠꯂꯨꯕꯩꯅ ꯂꯣꯏ ꯈꯦꯠꯂꯝꯈꯤꯗꯣꯏꯅꯤ ꯑꯗꯨꯒ ꯔꯪ ꯐꯖꯅ ꯊꯥꯔꯝꯈꯤꯅꯦꯕꯀꯣ ꯊꯥꯏꯌꯦ ꯑꯗꯣ ꯑꯝꯇꯪ ꯁꯤ ꯄꯥꯏꯕꯤꯔꯝꯃꯣ ꯑꯩꯒꯤ ꯐꯣꯟ ꯑꯃꯗ ꯌꯦꯡꯉꯒ ꯀꯃꯦꯟ ꯈꯔ ꯄꯥꯖꯔꯛꯀꯦ ꯀꯃꯦꯟꯇꯤ ꯈꯔ ꯇꯧꯔꯛꯄ ꯃꯥꯜꯂꯦ ꯑꯩ ꯁꯤ ꯐꯣꯟꯁꯤꯗꯤ ꯎꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯄꯥꯏꯔꯝꯃꯣ ꯑꯩ ꯀꯃꯦꯟ ꯑꯝꯇ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯑꯣꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯁꯦ ꯃꯊꯛꯇ ꯍꯥꯞꯄ ꯑꯩꯈꯣꯏꯒꯤ ꯕꯥꯠꯔꯨꯝꯒ ꯇꯣꯏꯂꯦꯠꯀ ꯑꯦꯇꯦꯁ ꯇꯧꯗꯣꯏꯅꯦꯕꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯗꯕꯜ ꯕꯣꯔꯗꯅꯦ ꯑꯁꯤ ꯗꯕꯜ ꯕꯣꯔꯗ ꯊꯥꯔꯛꯈꯤꯅꯦꯕ ꯑꯗꯨꯒ ꯁꯤꯗꯩꯗ ꯄꯨꯟꯅ ꯇꯣꯏꯂꯦꯠ ꯂꯩꯔꯅꯤ ꯕꯥꯠꯔꯨꯝ ꯂꯩꯔꯅꯤ ꯑꯗꯨꯒ ꯁꯤꯗ ꯃꯦꯟ ꯗꯣꯔ ꯑꯃ ꯐꯥꯠꯀꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯃꯊꯛꯇ ꯂꯩꯕ ꯔꯨꯝ 4ꯁꯤꯒꯤ ꯑꯣꯏꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯆꯪꯉꯀꯥꯟꯗ ꯁꯤꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯤ ꯔꯦꯂꯤꯡꯁꯦ ꯌꯥꯝ ꯀꯨꯡꯅꯁꯨ ꯈꯥꯕꯅꯤ ꯋꯥꯕ꯭ꯔꯣ 와대도 하우스 와고 ꯁ꯭ꯇꯤꯌꯔꯁꯦ ꯂꯝ ꯐꯪꯗꯕ ꯑꯗꯨꯝ ꯐꯔꯛ ꯇꯥꯕꯅꯦ ꯁꯤꯁꯦ 2 ꯍꯥꯞ ꯑꯣꯏꯔꯝꯒꯅꯤ ꯐꯤꯠ 2 ꯃꯈꯥꯏꯒꯤ ꯁ꯭ꯇꯤꯌꯔꯅꯦ ꯑꯗꯨꯒ ꯁꯤ ꯂꯦꯟꯗꯤꯡꯁꯦ ꯑꯗꯨꯝ ꯐꯤꯠ ꯀꯩꯅꯣꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯐꯤꯠ 9 ꯑꯣꯏꯕꯅꯤ and this is the owner of the blogger ꯀꯃꯥꯏ ꯇꯧꯒꯦ ꯌꯨꯝꯁꯦ ꯗꯥꯏꯔꯦꯛ ꯏꯊꯥ ꯁꯥꯔꯒꯦ ꯈꯜꯂꯕ꯭ꯔꯕ ꯂꯣꯏꯗꯤ ꯂꯣꯏꯁꯜꯂꯛꯑꯕꯅꯦ ꯃꯈꯥꯗꯤ ꯆꯦꯛꯀꯤꯅꯤ RCCꯒꯤꯗꯤ ꯄꯩꯁꯥ ꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯅꯠꯇꯦ ꯑꯇꯣꯞꯄꯒꯤ ꯃꯣꯏ ꯑꯇꯣꯞꯄꯅ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯀꯩꯅꯣꯅ ꯃꯤꯁꯇ꯭ꯔꯤꯅ ꯁꯥꯖꯕꯅꯦ ꯑꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯇꯣꯞꯄꯒꯤꯗꯤ ꯔꯦꯠ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯈꯛꯇꯅꯤ ꯑꯩꯈꯣই ꯁꯤꯁꯦ ꯑꯣꯜꯃꯣꯁ 90%ꯗꯤ ꯑꯗꯨꯝ ꯀꯝꯄ꯭ꯂꯤꯇꯦꯠ ꯑꯣꯏꯔꯛꯑꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯂꯣꯏꯗꯤ ꯂꯣꯏꯔꯦ ꯍꯌꯦꯡ ꯅꯠꯇ꯭ꯔꯥ ꯍꯪꯆꯤꯠꯁꯤꯗꯗꯤ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯔꯅꯤ ꯑꯗꯣ ꯁꯤ ꯁꯥꯏꯖꯤꯟꯁꯦ ꯁꯤꯗ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯈꯤ ꯍꯥꯟꯅ ꯍꯥꯞꯄꯝꯕꯗꯒꯤ ꯂꯝ ꯁꯣꯛꯑꯦꯅ ꯑꯃꯨꯛ ꯀꯛꯊꯠꯂꯨꯕ ꯀꯛꯊꯠꯂꯨꯔꯒꯁꯨ ꯑꯃꯨꯛ ꯁꯣꯁꯨ ꯍꯥꯞꯄꯁꯦꯅ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯁꯝꯕꯅꯤ
ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯈꯪꯕꯤꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯥꯏꯔꯟꯒꯤ ꯌꯨꯝ ꯁꯥꯕ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯍꯟꯗꯛ ꯅꯧꯅ ꯑꯩꯈꯣꯏ ꯚꯥꯏꯔꯁ ꯆꯠꯈꯠꯂꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯔꯁꯤꯡ ꯇꯧꯏ ꯈꯣꯠꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯈꯥꯗꯤ ꯎꯠꯁꯤꯜꯂꯛꯑꯣ ꯐ꯭ꯔꯦꯃꯤꯡ ꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯣꯏ ꯔꯁꯤꯡ ꯐ꯭ꯔꯦꯝ ꯇꯧꯏ ꯔꯁꯤꯡ ꯇꯧꯔꯤꯗꯣ ꯑꯗꯨꯒꯤ ꯐ꯭ꯔꯦꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯔꯛꯀꯦꯕ ꯑꯩꯈꯣꯏ ꯐ꯭ꯔꯦꯃꯤꯡꯁꯦ ꯁꯤꯂꯤꯡ ꯂꯣꯏ ꯊꯥꯈ꯭ꯔꯕꯅꯤꯅ ꯀꯩꯝ ꯎꯗ꯭ꯔꯦꯕ ꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯝꯇꯪ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯗꯁꯨ ꯂꯥꯏꯞ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯛꯑꯣ ꯈꯟꯖꯟꯒꯦ ꯁꯤꯗ ꯂꯩ ꯁꯥꯏꯖ 3x1 ꯅ ꯐꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ 2 ꯍꯥꯞꯄ 1 ꯍꯥꯞꯄꯅ ꯍꯥꯏꯅ ꯐꯩꯕ ꯁꯤꯗ ꯀꯌꯥ ꯆꯪꯈ꯭ꯔꯒꯦ ꯈꯨꯠꯁꯨꯃꯟ 60 70 ꯁꯤ ꯆꯥꯡꯒꯤꯔꯣ ꯁꯤ ꯃꯥꯡꯒꯣꯟꯒꯤ ꯁꯔꯨꯛ ꯑꯣꯏꯗꯣꯏꯅꯤ ꯃꯥꯡꯒꯣꯟꯒꯤ ꯑꯗꯨꯒ ꯃꯈꯥꯗꯒꯤ ꯈꯨꯠꯁꯨꯃꯟ ꯀꯌꯥ ꯆꯪꯈ꯭ꯔꯒꯦꯅ ꯍꯪꯉꯛꯏ 60 to 70 ꯃꯨꯛꯀꯤ ꯆꯥꯡ ꯍꯥꯏꯇꯥꯔꯦ ꯆꯥꯎꯋꯦꯕ ꯍꯥꯏꯗꯤ ꯃꯑꯣꯡ ꯃꯥꯟꯗꯅꯀꯣ ꯍꯥꯏꯗꯤ ꯑꯣꯜꯃꯣꯁ 50ꯅꯦ ꯂꯦꯡꯁꯦ ꯑꯗꯨꯝ ꯑꯣꯏꯗꯣꯏꯁꯦ ꯑꯗ ꯕ꯭ꯔꯦꯗꯅ ꯑꯗꯨꯝ 20ꯅꯦꯕꯀꯣ ꯑꯗꯣ ꯀꯟꯇꯦꯛ ꯅꯝꯕꯔꯁꯨ ꯍꯥꯞꯄꯅꯦ ꯃꯌꯥꯝꯀꯣ ꯀꯟꯇꯦꯛ ꯅꯝꯕꯔꯁꯨ ꯄꯥꯎ ꯐꯥꯎꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯀꯟꯇꯦꯛ ꯆꯤꯌꯔꯁꯦ ꯂꯝ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯂꯩꯇꯕꯗꯒꯤ ꯃꯊꯛꯀꯤꯁꯦ ꯀꯩꯁꯨ ꯍꯣꯁꯇꯦꯜ ꯑꯣꯏꯗꯧꯅꯤꯅ ꯌꯥꯝ ꯄꯤꯛꯅꯗꯤ ꯑꯣꯏꯔꯦ 2 ꯃꯈꯥꯏꯒꯤ ꯆꯥꯡ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯕꯣꯔꯥꯕꯩ ꯀꯩꯔꯥꯛ ꯍꯥꯞꯄꯤꯁꯦ ꯁꯤꯗ ꯂꯩꯔꯦ ꯐꯥꯔꯁꯀꯤ ꯀꯩꯔꯥꯛꯁꯤ ꯁꯤꯗ ꯍꯥꯞꯄꯦ ꯅꯦꯛꯁꯇ ꯐꯤꯠ 3 ꯂꯩꯔꯀꯥꯟꯗ ꯐꯤꯠ 3 ꯍꯦꯟ ꯃꯊꯪꯗ ꯑꯃꯨꯛ ꯍꯥꯞꯄꯦ ꯊꯥꯒꯠꯆꯔꯤꯅꯦ ꯑꯃ ꯑꯅꯤ ꯄꯨꯟꯅ 20 ꯁꯥꯡꯕꯁꯤꯗ ꯀꯩꯔꯥꯛ 4 ꯍꯥꯞꯄ ꯁꯥꯕꯅꯤ ꯑꯗꯨꯅ ꯃꯈꯣꯟ ꯀꯩꯝ ꯊꯣꯛꯇꯦ ꯑꯗꯨꯒ ꯇꯥꯏꯜ ꯁꯥꯕ ꯌꯥꯏ ꯊꯥꯁꯨ ꯊꯥꯗꯣꯏꯅꯦ ꯑꯗꯣ ꯍꯌꯦꯡ ꯐꯤꯅꯤꯁꯤꯡ ꯆꯥꯟꯁ ꯂꯣꯏꯔꯛꯄꯩꯗ ꯑꯃꯨꯛ ꯅꯝꯃꯛꯀꯦꯕꯀꯣ ꯑꯗ ꯁꯤ ꯃꯈꯥꯒꯤ ꯁꯤꯕꯨꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝꯅꯦ ꯑꯗꯨꯗꯩꯗ ꯄ꯭ꯂꯁꯇꯔ ꯇꯧꯁꯤꯜꯂꯒ ꯁꯦꯝꯕ ꯑꯗꯨꯝ ꯃꯈꯥꯁꯦ ꯀꯩꯅꯣ ꯑꯣꯏꯒ꯭ꯔꯦ ꯑꯩꯈꯣꯏꯅ ꯁꯤꯂꯤꯡ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯤꯂꯤꯡ ꯍꯥꯖꯤꯟꯈ꯭ꯔꯦꯕꯀꯣ ꯀꯩꯅꯣꯅ ꯖꯤꯞꯁꯟꯅ ꯇꯧꯔ ꯍꯥꯖꯤꯜꯂꯦ ꯐꯨꯇꯤꯟꯕꯨꯗꯤ ꯋꯥꯠꯂꯤ ꯁꯤꯁꯨ ꯑꯗꯨꯒ ꯁꯤꯂꯤꯡꯒꯤ ꯑꯣꯏꯅꯗꯤ ꯀꯩꯅꯣ ꯆꯠꯂꯦ ꯑꯩꯈꯣꯏ 25 ꯆꯠꯂꯦ ꯁꯤꯒꯤꯁꯤ ꯄꯨꯟꯅ ꯀꯩꯅꯣ ꯇꯥꯏ ꯁꯤꯒꯤ 48/20ꯒꯤ ꯖꯤꯞꯁꯟꯅ ꯁꯤꯂꯤꯡ ꯍꯥꯕꯁꯦ ꯀꯩꯅꯣꯝ ꯆꯪꯉꯦ 22,000 ꯆꯪꯉꯤ ꯈꯨꯠꯁꯨꯃꯟꯗ ꯁꯤꯕꯨꯗꯤ ꯃꯊꯛꯇ ꯍꯥꯏꯐꯦꯠ ꯌꯦꯡꯍꯜꯂꯨꯔꯣꯗꯅ ꯌꯥꯔꯦ ꯃꯥꯏ ꯑꯅꯣꯛꯁꯤꯁꯨ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯌꯣꯠꯅ ꯐ꯭ꯔꯦꯝ ꯆꯟꯗꯣꯏꯅꯤ ꯇꯦꯛꯀꯜꯂꯦꯅ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯋꯥꯔꯀꯤꯡ ꯗꯦꯖ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯁꯨꯕꯒꯤ ꯃꯇꯝ ꯆꯪꯈꯤꯕꯁꯦ ꯑꯩꯈꯣꯏꯅ ꯊꯕꯛꯁꯦ ꯈꯤꯇꯪꯗꯤ ꯍꯧꯔꯛꯄꯗ ꯈꯤꯇꯪ ꯂꯦꯞꯄꯨꯔꯦꯕꯀꯣ ꯑꯗꯣ ꯂꯦꯞꯄꯝꯗꯕꯤꯗ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯑꯗꯨꯝ ꯃꯥꯒꯤ ꯋꯥꯔꯀꯤꯡ ꯗꯦꯖꯁꯦ ꯄꯥꯔꯒꯗꯤ ꯀꯩꯅꯣꯝ ꯆꯪꯉꯤ 22 ꯗꯦꯖ ꯃꯨꯛꯀꯤ ꯆꯥꯡ ꯆꯪꯉꯦ ꯃꯅꯤꯡꯒꯤ ꯁꯤꯂꯤꯡ ꯌꯦꯡꯒꯦ ꯍꯥꯏ ꯍꯥ ꯃꯅꯨꯡꯒꯤ ꯁꯤꯂꯤꯡ ꯁꯤꯂꯤꯡꯂꯣ 25 ꯔꯦꯠ ꯁꯤꯂꯤꯡ 25 ꯁꯥꯏ ꯖꯤꯞꯁꯟꯅ ꯇꯧꯋꯦ ꯖꯤꯞꯁꯟꯁꯦ ꯁꯨꯃꯥꯏꯅ ꯖꯤꯞꯁꯟꯅ ꯇꯧꯋꯦ ꯍꯌꯦꯡ ꯐꯨꯇꯤꯟ ꯀꯛꯑꯀꯥꯟꯗ RGB ꯂꯪꯇ꯭ꯔꯤꯛ ꯂꯥꯏꯠ ꯂꯪꯉꯅꯤ ꯂꯣꯏ ꯍꯥꯞꯄꯛꯈꯤꯅꯦꯕ ꯐꯨꯇꯤꯟꯒꯤ ꯐꯥꯔꯁ ꯀꯣꯠꯇꯤ ꯂꯣꯏꯔꯦ ꯀꯩꯅꯣꯁꯦ ꯐꯨꯇꯤꯟꯁꯦ ꯁꯦꯀꯦꯟ ꯀꯣꯠ ꯇꯧꯔꯒ ꯄ꯭ꯔꯥꯏꯃꯔ ꯊꯥꯗꯧꯕꯗꯤ ꯋꯥꯠꯂꯤ ꯁꯤꯂꯤꯡꯁꯨ ꯀꯛꯂꯛꯈꯤꯅꯤꯀꯣ ꯄꯣꯊꯥꯔꯒ ꯁꯤꯂꯤꯡ ꯂꯣꯏꯔꯛꯄꯗ ꯐꯖꯅꯤ ꯑꯗꯨꯒ ꯁꯤꯅ ꯀꯤꯠꯆꯟ ꯑꯣꯏꯒꯗꯣꯏꯕ ꯉꯁꯥꯏ ꯌꯣꯠ ꯃꯌꯥꯝꯗꯣ ꯑꯝꯇ ꯎꯈꯤꯗ꯭ꯔꯦ ꯃꯊꯛꯇ ꯑꯝꯇ ꯎꯗ꯭ꯔꯦꯅ ꯉꯁꯥꯏꯒꯤ ꯀꯥꯏꯔꯪꯕꯒꯤ ꯌꯣꯠ ꯃꯌꯥꯝꯗꯨꯗꯤ ꯀꯥꯏꯔꯪꯕꯒꯤ ꯁꯤꯂꯤꯡꯅ ꯂꯣꯏ ꯐꯨꯝꯖꯤꯟꯈ꯭ꯔꯦꯕ ꯑꯗꯨꯅ ꯁꯤ ꯍꯌꯦꯡ ꯂꯣꯏꯔꯛꯄꯗ ꯉꯔꯥꯡꯁꯤꯅ ꯌꯣꯠꯀꯤ ꯌꯨꯝꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯉꯔꯣꯏ ꯑꯗꯨꯝ RCCꯒꯤ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯃꯥꯜꯂꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯁꯤ ꯂꯦꯠ ꯂꯥꯏꯠꯀ ꯍꯥꯞꯄꯛꯈꯤꯅꯦꯕꯀꯣ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯒꯀꯣ ꯕ꯭ꯂꯨ ꯂꯥꯏꯠ ꯑꯣꯏꯒꯦꯔꯥ RGB ꯑꯄꯥꯝꯕ ꯍꯥꯏꯇꯥꯔꯦ RGBꯒꯤ ꯍꯥꯞꯄꯒꯀꯣ ꯑꯄꯥꯝꯕ ꯀꯂꯔ ꯑꯗꯨꯝ ꯇꯧ ꯌꯥꯔꯅꯦꯕ ꯑꯗꯨꯗꯤ ꯀꯩꯅꯣꯗ ꯃꯣꯏ ꯇꯦꯛꯇꯣꯛꯇ ꯌꯣꯟꯕ꯭ꯔꯣ ꯂꯩꯕꯗꯣ ꯍꯌꯦꯡ ꯇꯦꯛꯇꯣꯛꯇ ꯌꯣꯜꯍꯧꯕꯗꯣ ꯑꯗꯨꯗ ꯌꯥꯏ ꯑꯗꯨ ꯇꯦꯛꯊꯣꯛꯇꯁꯨ ꯌꯣꯟꯕꯅꯦ ꯃꯌꯥꯝ ꯇꯦꯛꯊꯣꯛꯇꯨꯗ 2,000 2,000 ꯄꯤꯍꯧꯕꯅꯤ ꯄꯤꯕꯗꯨꯅ ꯑꯗꯨꯝ ꯀꯣꯟꯅꯒꯗꯕ ꯔꯥꯎꯟ ꯄꯨꯂꯞ ꯍꯥꯞꯄꯗ ꯑꯗꯨꯝ ꯐꯖꯔꯅꯤ ꯑꯩꯈꯣꯏ ꯌꯨꯝꯁꯨ ꯎꯠꯂꯛꯈꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥꯒꯤ ꯄ꯭ꯂꯁꯇꯔ ꯇꯧꯔꯤꯀꯣ ꯑꯗꯣ ꯃꯈꯥꯒꯤ ꯆꯦꯛꯀꯤ ꯁꯔꯨꯛ ꯂꯣꯏꯁꯤꯜꯂꯤ ꯃꯊꯛꯇ ꯌꯣꯠꯀꯤꯗꯨꯁꯨ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯔꯀꯥꯟꯗ ꯐꯨꯜ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯗ ꯑꯗꯨꯒꯤꯁꯨ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯇꯧꯖꯒꯦ ꯁꯤ ꯆꯤꯡꯊꯛ ꯌꯥꯕ꯭ꯔꯥ ꯃꯣꯏꯁꯦ ꯁꯤꯔ ꯋꯥꯏꯠ ꯀꯣꯀꯥ ꯀꯣꯂꯥ ꯑꯃꯨꯛ ꯌꯥꯔꯝꯗꯕ ꯌꯣꯠꯁꯤꯗ ꯀꯔꯝꯕ ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯏꯗꯣꯏꯅꯣꯅ ꯍꯥꯏꯔꯛꯑꯦ ꯌꯣꯠꯀꯤꯁꯦ ꯑꯗꯨꯝ ꯂꯣꯀꯦꯜꯒꯤꯅ ꯁꯥꯔꯦ ꯀꯥꯝꯗꯦꯅꯨ ꯍꯥꯏꯇꯥꯔꯦ
ꯑꯗꯣ ꯅꯤꯔꯖꯣꯟ ꯇꯧ ꯅꯤꯔꯖꯣꯟꯅ ꯃꯈꯣꯡꯒꯨꯝꯕꯅ ꯅꯤꯔꯖꯣꯟ ꯇꯧꯋꯦꯕ ꯑꯗꯣ ꯃꯤ ꯑꯄꯥꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯌꯨꯝꯕꯨꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯅꯤꯔꯖꯣꯟ ꯇꯧꯒꯦꯁꯨ ꯌꯥꯔꯦ ꯀꯥꯝꯗꯦꯅꯤ ꯇꯧꯒꯦꯁꯨ ꯌꯥꯔꯦ ꯑꯗꯣ ꯑꯄꯥꯝ ꯑꯄꯥꯝꯕꯅꯤꯀꯣ ꯑꯄꯥꯝꯕꯅꯦ ꯑꯗꯨꯗꯤ ꯍꯦꯟꯅ ꯀ꯭ꯋꯥꯂꯤꯇꯤ ꯍꯦꯟꯅ ꯐꯍꯟꯒꯦ ꯈꯣꯠꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯗꯨꯝ ꯌꯥꯅꯤ ꯑꯗꯨꯒꯤꯗꯤ ꯌꯨꯝꯕꯨꯒꯤ ꯆꯣꯏꯁꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯆꯣꯏꯁꯇꯗꯤ ꯑꯗꯨꯝ ꯔꯪ ꯐꯖꯅ ꯇꯧꯔꯒꯗꯤ ꯀꯩꯅꯣꯅ ꯑꯗꯨꯝ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯔꯦꯠꯁꯦ ꯑꯩꯈꯣꯏ ꯀꯥꯝꯗꯦꯅꯨ ꯂꯣꯀꯦꯜꯒꯤ ꯍꯥꯏꯁꯦ ꯑꯗꯨꯝ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯗꯕ ꯅꯠꯇꯦꯕꯀꯣ ꯖꯁ ꯋꯦꯠꯇ ꯈꯤꯇꯪ ꯈꯦꯠꯅꯔꯦ ꯃꯃꯟꯗ ꯈꯤꯇꯪ ꯍꯦꯟꯒꯠꯄꯗꯨ ꯈꯛꯇꯅꯦ ꯑꯗꯣ ꯌꯨꯝ ꯁꯨꯝꯕ RCCꯗ ꯑꯩꯈꯣꯏꯅ ꯐꯥꯎꯟꯗꯦꯁꯟꯗ ꯐꯖꯅ ꯑꯣꯏꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯔꯥꯎꯟ ꯁꯨꯝꯕꯗꯗꯤ ꯀꯌꯥꯃꯨꯛ ꯑꯩꯈꯣꯏꯅ ꯆꯪꯒꯦ ꯋꯦꯠꯇꯣ ꯍꯦꯟꯅ ꯂꯨꯝꯃꯨꯔꯀꯥꯟꯗ ꯄ꯭ꯔꯦꯁꯔ ꯄꯤꯕꯗꯣ ꯑꯗꯨꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯈꯣꯏꯅ ꯂꯣꯀꯦꯜ ꯑꯔꯥꯎꯟ ꯇꯧꯕ ꯄꯨꯂꯞꯅ ꯀꯌꯥꯃꯨꯛ ꯆꯪꯒꯦ ꯀꯩꯅꯣꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯃꯊꯛꯀꯤ ꯇꯧꯔꯤ 5.5 ꯑꯦꯛꯖꯦꯛ ꯌꯥꯝ ꯆꯥꯕꯤ ꯑꯗꯨꯃꯥꯏꯅ 5.5ꯅ ꯁꯥꯕ ꯑꯗꯨꯝ ꯆꯥꯎꯋꯦ ꯀꯦꯞꯁꯟꯗꯁꯨ ꯍꯥꯞꯄꯅꯦ ꯌꯨꯝ ꯄꯤꯛꯄꯗꯤ ꯅꯠꯇꯦꯕ 50/20 ꯍꯥꯏꯁꯦ ꯑꯗꯨꯝ ꯆꯥꯎꯋꯦꯕ ꯆꯥꯎꯋꯦ ꯑꯗꯨꯅꯤ ꯑꯗ ꯃꯊꯛꯇ 5.5 ꯑꯃꯨꯛ ꯍꯥꯏꯁꯦ ꯀꯥꯔꯕꯗꯤ ꯀꯝꯄ꯭ꯂꯤꯠꯅꯦꯕ ꯍꯥꯏꯗꯤ ꯁꯤꯟꯇꯦꯛꯁ ꯅꯨꯡ ꯊꯥꯡꯅ ꯈꯣꯠꯅ ꯂꯣꯏ ꯍꯥꯞꯄꯝꯗꯣꯏꯅꯤ ꯀꯥ ꯍꯥꯞꯄꯤꯅꯤ ꯀꯥ ꯑꯗꯨꯒ ꯍꯥꯞꯄꯤꯅꯤ ꯄꯥꯔꯇꯤꯁꯟ 5 ꯂꯥꯛꯏꯅꯤ ꯑꯗꯨꯒ ꯋꯥꯁꯔꯨꯝꯒꯤꯁꯨ ꯑꯃꯨꯛ ꯃꯊꯛ ꯁꯤꯟꯇꯦꯛꯁꯀꯤ ꯑꯃꯨꯛ ꯍꯥꯞꯄꯒꯤ ꯈꯣꯠꯄꯒꯤ ꯁꯦꯝꯃꯤꯅꯤ ꯃꯥꯅꯤ ꯋꯥꯇꯔ ꯇꯦꯡ ꯍꯥꯞꯄꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯞꯄꯤꯅꯤ ꯑꯗꯨ ꯁꯤ ꯃꯌꯥꯝ ꯂꯣꯏ ꯁꯦꯝꯕꯅꯤꯅ ꯑꯗꯨꯁꯨ ꯁꯤꯟꯇꯦꯛꯁ 2,000ꯒꯤ ꯊꯥꯡꯒꯠꯂꯝꯗꯣꯏꯅꯤ ꯑꯗꯨ ꯍꯥꯞꯇꯣꯏꯅꯤ ꯂꯣꯏ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯁꯜꯂꯝꯃ ꯀꯥꯟꯗ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗꯣꯏꯅꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯁꯤꯂꯤꯡꯒꯤꯁꯤ ꯂꯩꯔꯦ ꯁꯤꯂꯤꯡꯒꯤꯁꯤ ꯑꯗꯨꯝ ꯇꯧꯕꯤꯅꯤꯡꯕ ꯂꯩꯇꯥꯔꯁꯨ ꯍꯧꯖꯤꯛ ꯌꯨꯝꯗ ꯀꯩ ꯍꯥꯏꯅꯤ ꯁꯨꯃꯥꯏꯅ ꯃꯊꯛ ꯀꯨꯞꯇ꯭ꯔꯒ ꯁꯤꯂꯤꯡ ꯇꯧꯅꯤꯡꯉꯤ ꯔꯨꯐꯤꯡ ꯇꯧꯅꯤꯡꯉꯤ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯂꯩꯅꯦꯕ ꯃꯊꯛꯁꯨ ꯑꯃꯨꯛ ꯁꯤꯂꯤꯡꯕꯨꯗꯤ ꯍꯥꯞꯄꯛꯈꯤꯅꯤ ꯑꯗꯣ ꯁꯤꯂꯤꯡꯗꯨꯗꯤ ꯑꯃꯨꯛ ꯗꯤꯖꯥꯏꯟ ꯀꯣꯟꯅ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯩꯈꯣꯏꯒꯤ ꯌꯣꯠꯀꯤ ꯑꯣꯏꯕ ꯊꯕꯛꯇꯤ ꯂꯣꯏꯔꯦ